Jennings neurosurgeon ki doctor lerabasu miyam na mapung fana masigi kanaba phangba ngamdre. Kurumjari Istv ki Manipuri pau miyeng tabiri basing butaram noksari hauji pau sondrong pizari Manipur ki amat tangairaba medical college Jennings achi Chief Minister Okram ibobina kan honaduna mapung faba medical college ama ohenbaga loinena afaba ana layeng sangama oina honariba si mai paknaba Jennings ki director na thabakya paikhalabasu Jennings ta neurosurgeon ki doctor lerabasu masigi kanaba miyam na mapung fana phangbangamdri Istv News na phangba paugi matungina matik saba neurosurgeon ki doctor ama Jennings ta leirabasu Jennings ta ana layeng gi thabak ningthina tawdre hari pausna makhatara duna accident natragana tongan ba thodok wathokta kokta sokpatagi Jennings ta laikan anaba pukhalakpa anaba kya layeng binaba doctor leitabadagi atopa private hospital singda sel sangna layeng nari hari Jennings ki neurosurgeon ki doctor asi private hospital amada layeng bagi thabak tawi hari Sagnai Jennings ki neurosurgeon ki doctor amana karigi Jennings ta ana layeng bagi thabak tawdraga private hospital da karigi layeng ba yauri bano hai bagi matang da Istv News na makhatana kupna thizen ba matamda Jennings ta hojik anaba ama kokta kharaluna sokpa matamda layeng naba chap chaba matugi matik chaba khulai laitri hari masina maram oiraga doctor asina private hospital da anaba singi khalaga layeng bagi thabak tawbani hari Pausina makataraduna private hospital da leiriba khulai asi Jennings ki oina leiba matamda lupa crore ama hena changani hari kariguma khulai asi Jennings ki leiba tarabati doctor asina private hospital da private practice tawroi haina Jennings ki mari lenaba authority da khangal lakhiba laikre wafam asi Chief Minister masa amadi mari lenaba Jennings ki authority phawba khangle hari adubu hauzik phawbadi hairiba khulai asi Jennings ki oina leibigi wafam leitre masina maram oiduna micham miyamna karigumba kokta asok apan yaurokba matamda private hospital da sel ka hena changna aduma makhatana layeng kibatari haujik leiriba phibam asi yenglaga Chief Minister Okram Bobina Jennings ki damakta kokta sokpada layeng naba akhanba khulai leiduna miyam ge awaba kya kokhanba miyamna pamle amaromda doctor asna hairiba wafam asi Jennings ki khulai leiriba matungda mahakna chapsana tawgadra haibadusu miyamna yengba pamle Istv News ki damak paudam jariba Sunil Kumar Istv News Imphal Polio free nation amo henabagi pandamda pokpadagi chahi manga fawgi manungda leiba angang sing ngasi paksana polio hidak pithakre Family Welfare Department ki director ke Rajona Luchingba kangbu amana sahi asigi oina anirak subu oina polio hidak pithak liba mafam sindeng sinke ke Rajona phongdorakpada department asna paikhaliba khongthang asi local club amadi Imphal police station gi maikaidagi mateng pangpagi tabak thakat phongdokhi intensify pulse polio immunization gi numini ngasi si angang phanayam na tholakre koina but singda chapada masi koina P3B sina polio heleri me khoi pithak gi dorimni India su polio free ore adubu masi anytime da sangak pa yabni na India da masi lonaba Pakistan Afghanistan da yam active oine leribni na ekoi polio je dum makha chathadaba yade Manipur gi praja singna su angang 0 to 5 years ki angang sing si copy rakhna polio gi hida si pitapyu polio si khoina hana first round da tokrabasu second dose na pithapi yai aduga ikoi koi dana ngarang nan pithaki borsu adum pithapi yai masi kaim da kaide aduga police department gi site su smaina yamna thaw yawi base ai family affairs director amoina ai yam ngai District Family Welfare Services Imphal West na Sinjuna Lamphel Part Laiba RD Wingi campus asu Imphal West ki DFWO Somen Road alu chingduna angang singda polio hidak pithakhe Moredasu DIO Dr. Priyona angang singda polio hidak pithakhe Asa singna moregi tongan tongan ba ward amadi manung hanjin na leiba mufam singda chatuna angang singda polio hidak pithakhe Ravina amasung Sanjit Hatpadat Jenava Singh Jairak Piu Haina Maoist Communist Party Manipur na kawwa general strike na mahusagi punsida chawna kaiba pikre ngasi yupung manga dagi nukil pung manga fawa sathagadaba general strike asina maram moiduna anakpa amadi athapada gari sing chatnakide
Khwairaman Kaitel Thong Hangnakide Lambida Mi Chapigi Chang Nemki General Strike Manungda Hauzimakidi Pamdaba Thodok Thokpagi Pau Leitri Bangai feeder gi mafam singda semdok semjin tawdaba khara lebana Bangai feeder DM College feeder amadi Sainik feeder asina kon mafam singda hayeng tang kunithoi amadi tang kulumdoi asi ayuki pung nipan dagi nungtil pung mari fawa mai piroi haina MSPCL gi cherol amana haire hoji pawgi mathana tema brem tang logzari Iram damasigi ahan boy no puthokjaba sangai plastic storage tank sizinnabi yansinaba potlam yaudriba LLDP ina sajaba sangai de sizinnabi thangbigidaba size singdi 200 300 500 750 1000 1500 amashung 2000 liter ni chahi taragi guarantee ga loinana khenaba makhal khudingi apamba machusin thambigani Manipur gi ahanba beautification center mafam sida mahing uring unsa khoiba ariba dakfam phahanba ngami tattoo mole freckle na jingbasu lauthokpa yai hakchang gi ahenba fat pamdaba body gi hair lauthokpa yai ngasimag unabiu Dr. Madhubala Laser Beauty Clinic MZ Avenue Imphal Adung karigumba awabasing asi mayungnaba thoklaba maroi marang yamna yawba chunjak chaba mapalda toina chaba liver da akaiba laklaba natraga liver gi mapangan chontharakpa tarabasu karishu waningai leitre lift staff syrup sizinnabiu adungi awaba punamak koknabigi pambaini diabetic na naraba anaba singnasu sizinnaba yaraba lift staff capsule shu phangbigani lift staff syrup amadi lift staff capsule naraga laing babudi narjingai da saksal hobana hena fai Break ki matungda taramna moksari MLA TS Biswajit amadi khongwanda laiba KSSC Fencing Institute ki National ki thakta sanaruba fencing sarishing opagi thoram ama ngasi khongwan zone 4 da pangthokre Fencers Welfare Parents Association sinduna khongwan zone 4 da laiba S Ranjit ki yumda pangthokpa thoram aduda tongan ba lamdamadungi miyoi kyana saruk yakhi sanarui singda chambakudol pot piduna ikai khumnaba utke MLA Biswajit hai kibada Manipur Sarkar na sanaroi singbu medal larok laba matungda haraute amna okpa amadi selgi mateng piba thabak hapa kaya sathariba sida natana Manipur gi kachin kuya da sanabung kaya sengbatuna pekliba angang singdagi hongna senggatba mathau tai haiki atuba matam da KSSC Fencing Institute ki sanafam amadi darakar oiba infrastructure sing semgalagani haiki Manipuri maksi loh mana dana pira pengakan karena aku na sana bodi hena magi hena pamjeru karena itu tholak tu karena aku na director karena aku mana tuan ba puna maksi punca laga semai ni adu sana ba pamba miu jingji kumbal lampak tu loh ini mak centralized tau rehar karena pan puna mak thadar ga puna maksi accommodate tau ya bodi natte maduna masi block level da adagi apagi district level da compete tau na halaga magi jaga da loh ini mak number of maximum player dengan involved tau rehar karena madulai thola ga di akhir muk gani hai masi koi so many meeting da tu discussion da haja kerja wafung atene tu ngasi bawa da kain tu tau dia tu ngarang hana koi na aina ada Delhi da sepakanda Rajiv Gandhi khel khud abhiyan na tu ki makhada koi Manipur ki waiba district khada Imphal East ki chuyawi adu kari no yung kanda koi sumba koi ki ground se pana traga sumba fencing se bo na ki project ama yaw diba Chief Minister Okram Ibobina Tonosna School Muthaklaga Ram Krishna Mission School Sanaba Thaurang Tauriba asi tha asigi kunmanga phawagi manungda sarkarna atopa mafamda hongdongna bhotnadrabadi makhal makha kyagi khongjang changsilagani haina kaisampatta leiba ipa ki office ta pangthokba pawmisnga unabada uripok apun manupi lupki convener lotikana haikre lair babu hanthana khanba sarkar asigi mayokta lup asina akan khongjang changsilagani Ram Krishna Mission linkhattanaba uripok kendragi MLA L Nanda Kumar da ngasi memorandum pishinaba chatpada fajadaba wahiwata siznana pabu Janindaba phongdoktuna ngasidagi MLA boycott tawre haiki sigi kendra sigi akoi ki MLA da memorandum pi ba changubada mahakna mari leinadaba amadi artha yaudaba wahi wata mayam ngangaga uripong nupi apun ballup sibu ikai halaga amadi yamna usit thawaidana wahi wata nganga aga akoi butan thorakhi aduna ngasi tang kunmathoi February 2016 ngasi numit sidagi uripok nupi apun balupna akoi gi MLA si koi boycott tawre aduga haiba Ramakrishna Mission asi uripok tunon sanada tawgani ana changjaliba sem sariba pumnamak asi government na
tang kunmanga February tang kunmanga phauta handoktradi akoi uripok nupi apun balupna yam akan ba khongjang changjalaga masigi thabak ase sungtok to holloi akoi na sungya ya bangamoi Manipur gi amatangairaba Manipur sarkar na chalaiba Indira Park asi sarkar na miyang changbidre JM Hall gi wangthang badalai riba park asi nongmagi fibam soksilagli hiramasida report ama ing solising amaga chamapal marfudra tareta matam dugi chief minister Rusang Kaisingna sanga khiba angang singi sanafam Indira Park ni park asida lairiba angang singna sananaba polam singasi matam ga sunadre hauzik lairiba polam khara asisu ayambana yadre yariba khara asisu calling chabana mi painingai oire angang sing sanabada taduna sokpa panba kaya amasu yaukre angang singi sananaba polam sing ayamba yadabatan natana laikol gi phibam su sokle arak ba khudingmaki miyengpham oiriba ising zaibi asisu yadre mafam asi motpana angang sing narakadra haibagi mi painari sum hela kuna samjara modawa mafam jaga si ye moju du amot ba ja amot junga tale re ko o jaga sa angang ne chada ba la de chu de chu jaga chi pen ba di yam saw ko ko oidre handak thokiba akan ba yuar hakiba aduna wal ningkai khiba mapada lairiba sananaba polam sing phaklongna khajinduna thamle panba yabadi mamangi assembly session da sarkar na samjin gani haibagi wafam phawba thamkhe mafam je sembi drabani na koi da kham ngai ta ba khawi maram di kai no sigi asuk chawar ba mafam jaga sida di sigi jina phai dagi mayol loiraga su yeng jan bi da bodo sarkar na yeng jang bi da bodo adu kitang ngai ja mafam asida nongmada angang kundagi kunthrarom aduga nongmaijing nimitana angang Chanirom lai ing solising amaga chamapal marfudra taret ki matam dugi chief minister Rusang Kaisingna sanga khiba matung sahi khara leiraga angang singi sananaba polam khara hapsin bannatana karimata samjin bidre department ki maikai dagi inspection su kayarak lai hare eno customer hai tare ko customer ma sing dia suki mati yang ni aduga sida moina manung sida tawri ko sidi hygiene ni ba keno zoom ta laitre loko se sanga ga mayam sana bunga manga ku tha jana ko mafam je kitang semgat biba mawung tana kitang runa nana angang jing sak dum ngai na semani Zairak sida mafam asida angang sing puduna lakpa miyoy singna matam ga sana ba angang sing sanafam ama oina semgat haningbagi apamba fongrok narakle area se haro ga diam piye ko asi tin ba piye ho area se piye ko angang yo ko ga amu su ko ko tong ne da yin Kangning ni bawa famdi mari laina ba authority na Indira Park haiba mafam asi kayang kuina leiraga semgala kadagi haibadudi ngai kibatari cameraman Michael Zitkaloina na pawdam jariba Ranjana Ilangbam Istv News Indira Park Info World Plus Polio Immunization Day gamai lena City Police Station amadi MG Motor Sangal Bazar na Chizda Hospital gi Dr. Singaloina na lemna layang bagi camp ama ngasi MG Avenue da pangthokre camp aduda mioi kyana idan su tongnaki angang singda polio hidak pithakpada natana Health Services Manipur na pirakpa hidak singsu anaba singda lemna piki hayengdagi hongna pangthokkodoriba council na loba class 12 ki parikha si mapung phana pangthoknaba mari lenaba authority na thabak paikhatpa loikre amaromda parikha si niyom jumna paikhatnaba exam center kharada CCTV camera kinbagi paikhalaliba asi ching tam animakta paikhalabadi masigi kanaba phangbangam masida mari lenaba authority na miyang changhaningi haiba wafam kya educationist kya na mot pinaragle hauji amuka sohanna atema bremtang lawzari Maldives a premier study circle. After the successful completion of the first 1-month foundation course, admission opens. Foundation course for classes 6, 7, 8 and 9 CBSE. Classes start 1st March 2016. Class timing 10 AM to 2:30 PM. Duration 1 month. Subjects mathematics, science, English grammar, social sciences, Meitei Mayek and Hindi. Shija Piles Week. February tang kunithoi dagi kuntaret fauba free surgery OPD consultation for piles loinana 15 March faubagi manungda treatment tawiragadi 15% concession fangbigani akupa marol makhagi phone number natraga Shija Hospital sagi khangbiba yagani Delightful cupcakes with creamy vanilla filling from Winkies, the cake specialist. Swiss rolls with exotic fillings from Winkies, the cake specialist. Break matungda amuka sataram noksari Trinity Public School Mongsanga ge founder principal Moirang Tim Inautumbi Devida
Global Achievers Foundation New Delhi na Rashtriya Shiksha Samman Puraskar Award pirakle. Award asi mahang education gi lamda tawkiba thabok pu sakhangna pirakibani. New Delhi gi Rafi Magtalaiba Deputy Speaker Hall da February gi tang 15 da pangtok pathoramda Ambassador Dr. V.V. Soni former diplomat amadi Sardar Joginder Singh former CBI Director anina award asi kusinrakibani. Zenimsta neurosurgeon ki doctor lerebasu miyamna mapung fana masigi kana mapangba ngamdre. Hozike di Istv ki pawmi tabir basu mamukana kurumjari.